Home Minister na CCA gi matangda menpek ta chahi amagi matungda memorandum gi reply pirakle menpek CAB gi mayokta menpek ki ho hangan ajenglo bada ningsing North East ki state singda maruaina Manipur da citizenship amendment bill CAB housing na ek on kraba CEA satnaba yaroi haibagi akanba khongjang kaya hokiba chahi 2019 da sanction ki Manipur gi oina Manipur people again Citizenship Amendment Bill 2016 menpek na lusinglaga Manipur gi miam hupna haukiba chahi 2018 gi December dagi hauraga akan bukhongjang changsin ki NEFIP gi Federal Assembly na lauba warep ki matung inna North East State singda CAB CAS sanaba yaroi haibagi amatta oiba demand taugi Nupi kangluptagi lakpa pressure sing yenglaga nupi machasing luhongba yabgi chahi semdoklagani haina Prime Minister na thajaba fongdokhre Leibag asigi tongan ba mafam sing leiriba nupi kangluptagi sarkar da lakpa pressure sing yenglaga nupi machasing luhongba yabgi chahi minimum age sarkar na nauna amuk semdoklagani haina Prime Minister Narendra Modi na thajaba fongdokhre haina agency ki pauna media da paudamlakli Nupi kanglupki pressure ase yamna kupna khannaraba matungda pressure asimak tabuk to onthoknana ba sarkar gi thakta committee ama sembaga loinana committee asina leblakpa chahi da luhongba yabgi minimum age lepkani haina Prime Minister na leibak ki miyam da nohongno na phongdokki ngasi Food and Agriculture Organization Leingakki bagi humdrama suba kumon numit ka mari lainana video conference ki kuthangda lupa humdrama ngagi demonetization coin release tawrama tung nupi machasing ko ba luhongba yabagi minimum age nauna semdoklagani haibagi thajaba piki haujik leibak asigi oina chanana leriba luhongba yabagi chahi se nupi ki oina traimpal aduga nupa ki oina kunma thoini haina Prime Minister na lupa humdrama chatpigi seljek phongbagi thoram aduda nongno ningsingki BJP na luchingba sarkar pairakpagi paraga haukiba chahi Tourkpdgi education sector dagi oina nupa masa dagi nupi masa kangum mahi masing tambagi sang hena lerakle Swachh Bharat mission gi makhada sarkar na toilet crore trama thoi sabagi manungda school gi oina nupi masa masing dagi nupa gi masing na hena toilet sabag loina lara nupi singda lupa amakhakta piba sanitary pad phawba phangan kre haina Narendra Modi na paudongki sarkar na semleba committee asina sarkar na lan khlaklaba report adu athu matamda lan khalaknaba committee asida instruction pikrabani amadi nupi macha singdagi luhongba yabagi chahi asi lepthongaba sarkar na thorang tawre haina chahi sigi independent day gi thoram Prime Minister masamangna wa ngangba da phongdokhrabani na chahi lepagi ofam ase kakpa yaroi haina Prime Minister na makhata ki atopa paw amana Leingakki policy soiba doctorsingi negligence gi misi-mina Tourkpdgi chang hengatlakli KADA Pandemic COVID-19 gi laichat ase thengana ba Leingakna matam sangna lockdown tawkhrabsu lockdown manungda COVID-19 thengana ba thabak mapung bhana paikhat audabana ngasi lamdama sida nongmanongmagi COVID-19 positive oiba miyobigi mising hengatlakli haina KADA gi sirolamna hairi sirolesna manga tarakliba dia hojik leiriba COVID care center singi phamung masinga lakliba patient sing masinga chanadre COVID care center da leiriba patient amana hakchang nungairakta matamda doctor contact tawna bohona bada awabo oiba masung mathau taba hidak langthak matam chana pibidabna singma khudongchadaba kaya mayoknari asidasu nattana COVID-19 positive oraba COVID care center da leiriba sing experitoric oi haiduna numit 10 nibu surabadi amuk anna COVID test tawduna thadorkpa yabagi ayaba pithokpada health department amasung Leingakki oiba thawang asida miyam gi marakta laina ase sandoraktuna amuk ke hena khudong thiningai oihelle tongan ba district singda hangliba COVID-19 testing center singda test tawrong matung numit ani ahum hena test result phangdaba aduga karingo matamda na test ki result lakte haiduna hangba chaluba matamda yamna thawoidaba mongda sample mangkre haibna singba thodok kya toina thokli adu Leingakki bureaucrat officer singna tragan Leingak pariba yung manungi miyo sing oragadi test result pantaba tawduna phangli adu COVID-19 positive result laklaba masung yumda home quarantine tawgi khudongcha basu leijadaba miyo kaya matam chana pickup tawba laktabadagi khudongcha daba kaya mayok nabagi paw numit khudingi tari asigumba thawong sing asina misam miyam amadi pandemic COVID-19 laichat manung ase hena khudong thuningai oirakli Amaramda Leingakki makhada leiba hospital sing yauna private hospital sing KADA na pukhalakpa emergency case yauna anaba makhal kaya COVID test tawdriba phawa proper assessment tawbidanaba
aduga karigum COVID-19 positive result laklabasa anaba adu fajana matam chana yengbidana COVID care center singda refer tawbagi sifam thoktana anaba kya sibigi tawlok tela matam khara asida toina thokli asigumba hospital authority amasung doctor gi profession da leiriba miyoi khara gi thawaidaba thawongna lamdam asida COVID-19 na nadana siba masingda gi doctor amasung hospital authority na thawaidaba dagi siba masingni helakloi haningai leite maram aduna siguma nungaitaba todokeng ase makhata na thoktanaba manipur gi chief minister na akanba thabak lokhatpham thoi hairi makhata ba amana militant singna misam mama nongmaina kaplam le Jammu and Kashmir gi Pulwama district ta militant singna nongmaina kaplam dagi misam mama sokla na police na ngasi fongdokhre office police official amana fongdokpa matung inna miyo edongrang numidang pung terelom tabada Pulwama district ki Kakpora area da militant singna nongmaina kaplam mani thodok tu soklaba miyo edagi maming Tanwir Ahmad Sofi koi haina fongdok ladana official duna ki mahak Pulwama gi hospital amada pukatkre Thaudok adugi matanga police na case ama lokhat pagal loina na hujik ticket pagi thabak kan sathari haina sumangna phonglok ki amaramda Bandipora district ki line of control paring manakta laiba mahaki kemda army jawan ama siduna leramle haina police na phonglok kre police official amana hai ki habildar KS Dayananda chahi nifu jawan ado ngarang numidang Gurez area da laiba mahaki kem ki santri post thori alaga siduna leramani mahak masamatanta sijaba orambe yai thajanari haina phongdok ladana official duna hai ki thodok asiga mari lena police na case ama register tawkhre khatawa pauda rapist ni haiba ama court ta puthokre rapist na haiba miyo ama police na ngasi special judge proxo imphal iski mamangda puthokla matung numit mangani gi police custody remand lawkhre singa police nangasi kota putoklaba October tang kun phawa police custody remand lawkraba rapist ni haiba miyo adudi basikhong mamang lekai dagi hujingna kakwal lamdai bung bahara da la kama da laiba namairakpam sahejo elias santa sai kuntra kawi victim gi apokina complaint ama tawrakrama matung singamai police na case ama lokhalaba tamthirba crime ado satrambat lot kibadagi singamai police kumbi naw da khong dagi tha sigi taragi numidang da phawa ngam kibani case asigi ayona APP gi khuthang da kota langlak pawarol gi matung ina victim gi apokina hairiba nupas na pikliba nupi masa ijat manghan bikre haina tha sigi mapan gi numidang pungten makharam tabada complaint torkpani police na duty magistrate ki mamang da puthokla police custody da thamalaba matung asi special judge proxo imphal is ki mamang da puthorkpani police ki maikai dagi makhata na wahang tawba darkar oiban na mahako makhata na police custody remand pi khimni hari makhata ba pauda Ojana thika touba taraina louroi custody remand pi khi government school amadi college gi head of institution na traga oja singna thika lauba gi wafam kaya lakliba asina senglaba oja singi sinpam asibu magun hantanbagi maram oirakpana lengang na hiram asida kan mamijang changlagani haina education minister S Rajena phongdokhre Bishnupur district leriba tongan ba government school amadi college singa education minister S Rajena hakengnani yengsinkre jengsinbagi khongchat aduda paumi singda fishery amasung KADA gi Phamju Puriba Minister S. Rajena Government School Amadi College ki Head of Institution amasung Oja Marakta Thika Laubagi Thabak Chatkhre ase khwaigi laibak thibani masina khwaidagi thap wangna lauriba profession asigi magun hantha hanaba maram oibana Leingakki hiram asida akan mamiyang changlagani ki mangna makhata ranu school amasung college singi building masak phajana ba madi infrastructure matik chana thamba haibase mahiroi singna larik tamningna bagi asaw maram ama oibana Leingakki government school amadi college singing thina maintain tawgani karigumba kanda mari leinaba department gi phanda awat palaibana government college amasung school gi infrastructure sengbatpada gudongcha daba mayok nabadi yawi haine su minister na pankhi makhataba pauda mihatpagi case thigatna ba tim mapan semkhre Bangalore da Manish Sethi kauba Papmapu ama hat khraba matung irai numita city police na case asu thijinabagi damak special team mapan semkhre legidraba miyo ase Morocco da based tawa Michel oraba underworld don banaje raja ka naksin ramba maramna police na mahaki mihat ado thigatnabagi damak takhanaba team mapan semli bani masagi chaini phumanga suraba Sethi sagol se namit ki ahing atheng bada jengthinaraba gang member singna RSP rota laiba duet bar gi mapanda nongmain kaptuna hat kebani ningthina dorang toraga pangthokkiba mihat aduga mari lainana police na pap aduga loinana manak nakpa dukan singi CCTV footage is toksin crash Setina Banarasida laiba sena jewelry showroom da chatkiba
robbery gi thodok amada maruai ba accused ama oiba maramna marol kaya thokna Chatkhre investigation sing yaw case adugi thijin humjin bagi thabak city crime branch amasung Bengaluru police Central Division ga kusamna pangthokpani haina police na phongdokhi police na mihat pada sinariba single brand bridge leading ga namasung thangsu phare hairi hanabagi pau amada Saikhom Mirabai Chanu Makhwangi Asokpa complaint amuk Tourkpdgi nganna US Chatkhre hanagi world champion Manipur gi web editor Saikhom Mirabai Chanu Makhwangda Asokpa nangbagi amuk hanna complaint Tourkpdgi Kansas City da satkadaba tha amagi mangoina na ma nganna US ki damak India thadokre Indian Web Letter Federation gi official amagi matungina Saikhom Mirabai Chanu nau ki bajum sikai sanamit ki ahingda chief national coach bele sarmaga physiotherapist instruction ga loinana mahaki training amadi rehabilitation program gi damak New York fauduna Kansas chatnabagi damak New Delhi thadokre haina paladuna mahak St. Louis city gi mapana base tauduna mathangi tha anida mahaki training base oigedaba local LAB gym da practice taugani haina phongdokhi Saikhom Mirabai Chanu mamang thada suti gi damak Manipur da chatki amadi mari subachayal da NIS Patial gi weightlifting national camp da amuk halaktuna mathau taba mitra mari gi quarantine tauduna laiki maki quarantine matam haukiban tawkaman mital loiki sourcing gi matungina Mirabai Chanu mayum da leiringe da practice tawbada maki Makhwangi Asokpa adu horakhibani hairi kumja 2019 gi Australian jumbu oidna pangthokiba gold coast Commonwealth Girls da gold medal laukibadagi maki Makhwangi Asokpa adu Mirabai Chanu da tatna khudongcha da mai ganduna lakhibak loinana kumja 2018 gi Indonesia da pangthokiba Jakarta Palembang Asian Games amadi chahi adumaki world championship da saruk yaba ngamki dabatana 2019 gi ahan batha ahumchu competition amata yawba ngamkidraba matung 2019 gi April thala pangthokiba Asian Championship tasu mari subataki adu Mirabai Chanu na nang mayum da leiringe araiba makalgi training kara tawdi khangkhanguduna anaba amuk hanna phawrakiba aduga maki Makhwangi anaba adugi serious oiba matawadu yenglaga coaching staff na October thada nganna US maikei pangna borep lorukpani Mirabai Chanu na kg chani ga ahungi changda bar thangatuna lak khibata nattana mahanga thangatpa apunba kg masing chani ga manga dagina chani tara phawgi manungda hengat hananaba mijeng thamliba athlete masa mak khak natna coaching na samaki Makhwangi Asokpa do phibam hena lusil hanba pamki de aduna mahanga hanadi November thada US ta chanaba tharang torom labasu ngarang kharang angkhana leiba gasi thado ngaborep laukibni COVID-19 gi negative report kaloini US maikei pangkhabi Mirabai Chanu na Kansas ta thunglaba matung mitra marini quarantine taung laigani madugi matung na mahanga mahaki consulting doctor physical therapist Dr. Aaron Horsis unabagi ayaba phangani panbe abadi Dr. Aaron Horsis na professional footballer sing baseball player sing European professional basketball player sing amadi Olympic Games ki we bitar kaya sulaing khrabani Saikhom Mirabai Chanu na mathang chahi gi April thada Nur Sultan da pangthokadaba mahaki aroiba Olympic qualification tournament ki khuthangda Tokyo Olympic Games ki mafam kannana mijeng thamli Manipur Chanu rasni US ta chatpagi khongchel ase Sport Authority of India lupa lakh nifu ki sanction tawkhrabani